Ni Sahi Fazilaklaba Manipur da thokliba irang asigi sharuk ama oina ngarang ahing nongyaida Central Forcing na Kumbi Kendra amasung Thanga Kendra gi lonaba mafam amada leiriba khulngak libasing fanaba hotnarakpaga loinana khulngak libasing jenkhraga makoina sijinarimba Gari amadi khulaising fagat khivadagi lan lodri fauba khulaising fagat pa yaroi miyamda sinagadabani haina ngasi Kumbi Police Station da miyam thomjilakre Manipur gi mafam kayadagi lakpa miyamna saruk yadna Kumbi Police Station gi mamangda Central Forcing gi marakta muknaba tholakpadagi Central Forcing na blank fire tawraki lulena ahenba Central Forcing gari kaya thomjilaki maduda mafam aduda leiba ima khara wantharakpadagi asopa nangki Kudak aduda mafam aduda SP Bisnupur KSS Rabi Kumar amadi Thanga SG MLA T Robindro Laki amadi irang adu lakshinaba hotnaki miyamgi iho aduda saruk yakibi ima amana phongdokhibada chingdana ain chatnadaba immigrant kuki militant singna phongna khulai paiduna chatpa yaba kumtharaklaga maitayda nongmai bomb kapsilaktuna landaba yahanba aduga Tamdana khulngak choriba isa singbuna fa punaba honarakpa ain chatnaba yaningde ain chatna hange hairabadi ching amadi tam chap manana yingbiyu miching mikhai naiba thawong khudakta lepiyu kukina maitai singbu faraga kak na hatpa kaya thoklibasina CBI na NIA na kari action lawkhrabage haujik maitai singbu India gi citizen natabra haina India lengakta hangki Miyam hawrakpa aduda Maharajimengi personnel amana ima amagi khut leitheklamki hairi khut leitheklambi ima aduna maram chadna khut leitheklamba sifai matik chaba cherak piu haina phongdorakli fagalaba gari amadi khulaising SP Bisnupurda thamlamdana police headquarter da oina pukhatkre hairi Aikoi lan matamni aikoi landa kuchu khulai yaudana icha sing asibu mathabak yongadra haiba question se ai Indian government da hangjage aikoi se Indian citizen ama oina aikoi gi right leitrabra aikoi gi michang amata leitrabra aikoi gi maitai gi kak tana haliba singse CBI na NIA na kari kari thauram ta thabi khage aikoi da proof praman pibio aduga aikoi gi kak tana haliba myam singchina kari mata tawdaga kuki gi damakta di aikoi maitai da hanjan awaba pibagi thabak se asi tawbigano aduga aikoi gi khunna ko singsidagi khulai munbiraga kukina aikoi bu kapa ga halan bigadaba oiragadi Indian government su thopiraglo mama aikoi su yazarage aikoi punna hatpio haiba wafam se media da thamjage na mayam je pullaga somna kan de ye asapo imai be nge sapo ye na lakne ba de yomi je kai gino chang kan da siphai je moi ani hum di thore aduga kaim ta hai de khudang je loi lai thi thamame si kai gino hai bane da si akoi mai tai gi nupi da moi na khut thai je kai gino ba se kaim ta hai ba zuna te mangon da kaim ta bu zuna te si khudang pe fa pan bi o ba se tabak thatat ka da bone khudang ka action lakhat bi o ba mayam na miyang chang bi o maram kai gino ba Infal East District ki Mantripukhi Bajar amadi masigi akoiba area da Infal East Commando ki team na thiba humbagi thaba operation chathakre operation aduda khusukulai kaya phagat pangamkre Infal East District Police ki SPK Megachandra ki asupa pautang makhada Commando Infal East ki OC Inspector KS Henry na luchingba team na phagat kiba khusukulai sing adudi Beretta USA Cop ACKK MD made in USA bearer or 79Z haina thaba 9mm pistol ama Petro Beretta Gardon BT made in Italy F5659Z haina thaba 9mm gi pistol ama PBCAL .9 Pera made in Italy haina thaba 9mm pistol gi magazine manga haiba magazine sing asida kapa yaiba maru 15 punna 35 lot tawmki amadi nongmai maru jamri kunmangani fagalaba polam singasi Mantripukhi Bazaar Community Hall gi nongchup thangbaromda leiba mongsung amagi marakta hundoklaga thamnambani hairi ba khusukulai sing asi makha taba action lakhonna bagi damak haingang police station da sinakre hairi Manipur da lengak pariba Bharatiya Janata Party miyamgi yaifannaba thabak ningthina tawba ngamdre lamdam asigi chawkhat thaurangi thabak sing totally fail oire haina
Sekmai Assembly Constituency ki hana MLA oidamlaba ningthojam Birena haikre ngasi faying mamang lekai da liba mahagi yumda pangthokiba pawgi mifam amada wafam asi fongdokladuna Birena hai Manipur da thokliba lan asigi warasin ama purakpa ngamdriba lengak asina Manipur tangdu leitaba hanjilakle hariba si nomak kangduna National Highway singda kuki militant singna nomai kapsin batan natana Sakti leraba bom kaya pokai halibasi ing tapa tangdu leitabagi khudamla masida natana handak pangthokiba tanipan suba lok sabha mikal da thokiba thoka ningda ba thaudo kaya aduna karamba makhali democracy chatpa lebak amada chatkadaba chatnalon chatla Manipur da thokliba lan asina maram oiduna mayum makai lejidraba mioi kayana jongja fam loduna leriba relief camp singda wana khangliba si ngasi fawba Manipur lengakna kayam kuini yengduna lekhigani amadi irangi chaithing nanglaba phom singda lau singu tauba yadraba longmi singda makhogi pifam thokpa compensation sing ningthina pibiu loinana faying maikei da leiriba maphom singda isingi awaba kaya mayokna ribasi athuba matamda lengak ning sinbiu amadi ACS gi manungda leiriba maru oiba lambi sing khun amaga fauna riba lambi sing ngasi fawba lengak na yengsin bidaba haibasi lengak asina miyamgi karisu khande takpani miyamgi chawkhat thaurangi damak thadarakpa MLA local area fund kadaida thamkri hainasu hanglakli adrang erosion bedagi mamang singda Imphal city da sing phangamba yai adu lawai thwai da leriba kuidi rangabi khangde terau khangde sajimong khangde swai da leriba periphery of the hills leriba semai ken leriba na praja sing ising thagbo phangdre yujado amang asoi tono be ising leitre masi kyam kuina nana gedorino singja water supply kangsu ki water supply toine fail hoisile adu singmai water supply na singba ayam fail hoisindra hoji akoi ising thagbo phangde masi kyam kuina pisaktana akoi kyam wana kyam nuaina hingan bigedoribno akoi ware jamam sing wabri mathakta thei lokphongi wabri mathakta sakna ising phangdobgi awaba hoji mayam mayoknare maramaduna District Health Mission Society Imphal West na sinduna National Deworming Day lisingani kunmarigi ahan batangkaki oina lamsangda leiba Praja Higher Secondary School da pangthokre tharmaduda Imphal West District ki Deputy Commissioner TH Kiran Kumar IAS Imphal West Chief Medical Officer Dr. L Joy Kumar amadi Zonal Education Officer John Wangi Soseta khumuk jamsu tharmaduda saruk yaki tharmaduga mailena DC Kiran Kumar hai mioi bai khogi hakchangda aikoina khangba khangdaba leina makhal kaya amalei leina amabu matau karamna ngak thokani haiba aikoi khuding makna khangpham thoi hakchang fana leihangi hairabadi isa luna na leiba mathautai charam thaklamdai matamda khutcha sengna hamdoktuna khujin khuya nana kaktuna chabana hakchang manungda chonglakadaba leina kya dagi ngak thokpa ngamgani khong hamba changluba matung khutcha sengna hamdokpasu yamna mathautai maru oina jahi amadagi 18 fawda leiba angang singna deworming gi tablet chabasi yamna maru oi ngasi pijagadoriba goli asi mahikna hana isa manungda changkhrabasu mahik adu hatpada upai ama lehali chahi amada anirak chari basisu hakchangda laina tina paklam labadi goli asina mahik hatkadoribani thawong asi mahairoi singda hena khanghanbagi pandamda awareness kaya ama pangthotuna hidak asi pijari nongmagi aphaba thabak taurabadi hena aphaba ama oirakani hakchang su senghali laina tina kaya dagi su ngakthokpa ngami haina fongdokhi akoi noi jiba tuan la hui lo prakang de hui da dum bija bane yen noi ba matamda ka thumba wang mun ma kai de le kan dum bije ala sahi ma da ani rakcha dina taru ki bija basina adopi mate control of ni menes of ni bhaje khai ba mahik ai tin mari likno ya ora kana ya tin mari hai lo sai Maraki pau pijaba matang aselo shinjari meeting tabirib singbo kurumjari